ꯅꯣꯡꯃꯗ ꯀꯦꯖꯤꯁꯦ ꯑꯩꯈꯣꯏ ꯃꯣꯔꯅꯤꯡ ꯁꯤꯞꯇ ꯑꯩꯈꯣꯏ ꯀꯦꯖꯤ ꯆꯥꯝ ꯑꯩꯈꯣꯏ ꯆꯥꯝ ꯍꯥꯏꯁꯦ ꯈꯥꯡ ꯃꯊꯪ ꯑꯗꯨꯝ ꯈꯥꯡ ꯁꯥ ꯈꯨꯗꯤꯡꯃꯛꯀꯤ ꯈꯥꯡꯁꯦ ꯑꯩꯈꯣꯏ ꯀꯦꯖꯤ 15 ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯦꯕꯀꯣ ꯑꯩꯈꯣꯏ ꯃꯤ ꯅꯤꯄꯥꯜ ꯃꯥꯄꯜ ꯂꯩ ꯅꯨꯄꯤ ꯃꯣꯏ 4 ꯑꯃ ꯅꯨꯄꯥꯗ ꯑꯩꯈꯣꯏ 5 ꯁꯥꯒꯁꯤ ꯑꯌꯥꯝꯕꯅ ꯀꯦꯖꯤ 30-40 ꯑꯗꯥꯏ ꯆꯥꯡꯕꯨꯡꯗꯤ ꯌꯣꯜꯂꯦ Viksit Bharat ki vision makhada India na lisingani nifu tareta developed nation ama oinabagidamag thamliba pandamasida mega infrastructure dagi hauraga grassroots level dasu ahong bama uwa fangli Manipur ki capital city oriba Imphal gi tongan ba mafam da hangliba grassroots level gi sector oriba street food vendors sings developed nation ama oinabagi thodang da saruk yaduna Maromdom Lepchaba hiramasida video journalist Saikom Ruben amadi camera person P Bobo dagi paudam ama Imphal City gi lambi singi chidai da hangleba street vendor singda lamdam asiga sagona duna laklaba asa athak ki polam sing maru oina singju amadi borana singba yauna mapalam gi asa athak kaya marang kaina phangba ngamle numit khudingi mapung oina numidang warimdagi hauraga street vendor sing asida miyoi kaya lakna duna asa athak ki polam sing asi leinari entrepreneur gi lamda changsi lakliba apikpa street vendor sing asina miyam da asa athak phanghanbagi mathakta lamdam asigi semilonda chauna kana ba pirakli Hairiba street vendor sing asina digital payment amadi lengaki scheme mamutta na khangbana lam asida senthok lehenbada chauna kanaba piri hojiki matam asida pot leiba lakliba miyam anambana QR code sizinaduna sel gi transaction tawbana sel haningai leitabagi awabasu leitre makhata na street vendor sing asi masing hengatpagi wakhalon poklakle haina street vendor sing asigi maikaidagi thamnarakli ꯅꯣꯡꯃꯗ ꯀꯦꯖꯤꯁꯦ ꯑꯩꯈꯣꯏ ꯃꯣꯔꯅꯤꯡ ꯁꯤꯞꯇ ꯑꯩꯈꯣꯏ ꯀꯦꯖꯤ ꯆꯥꯝ ꯑꯩꯈꯣꯏ ꯆꯥꯝ ꯍꯥꯏꯁꯦ ꯈꯥꯡ ꯃꯊꯪ ꯑꯗꯨꯝ ꯈꯥꯡ ꯁꯥ ꯈꯨꯗꯤꯡꯃꯛꯀꯤ ꯈꯥꯡꯁꯦ ꯑꯩꯈꯣꯏ ꯀꯦꯖꯤ 15 ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏ ꯃꯆꯥꯗ ꯊꯕꯛ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯐꯪꯗꯕꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯍꯧꯖꯤꯛ ꯐꯪꯗꯕꯁꯤꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯄꯤꯖꯕꯅꯦꯕꯀꯣ ꯍꯧꯖꯤꯛ QR ꯀꯣꯗ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯦꯜ ꯍꯟꯇꯣꯛ ꯍꯟꯖꯤꯟꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ QR ꯀꯣꯗ ꯂꯥꯛꯄꯗꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯉꯦ ꯑꯩꯈꯣꯏꯗꯁꯨꯀꯣ ꯃꯣꯏꯒꯤ ꯄꯩꯁꯥ ꯑꯆꯣꯏꯕ ꯇꯧꯔꯁꯨ ꯐꯔꯛ ꯇꯥꯔꯒꯁꯨ ꯑꯗꯨꯝ QR ꯀꯣꯗ ꯑꯗꯨꯝ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯕꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯄꯤ ꯑꯣꯏꯅꯗꯤꯀꯣ ꯅꯨꯄꯤ ꯁ꯭ꯇꯥꯐ 4 ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯅ ꯍꯥꯏꯗꯤ ꯄꯨꯟꯅꯀꯣ 10 ꯗꯩꯅ 35 ꯑꯗꯥꯏꯐꯥꯎ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯖꯕ ꯍꯣꯏ ꯁꯤꯗꯒꯤ ꯐꯪꯖꯕ ꯍꯣꯏ ꯊꯥꯒꯤ ꯁꯦꯂꯔꯤꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯌꯨꯝꯒꯤ ꯑꯗꯨꯝ ꯈꯔ ꯍꯣꯏ ꯏꯃꯥ ꯏꯄꯥꯒꯤ ꯈꯔ ꯃꯦꯟꯊꯣꯛ ꯃꯦꯟꯁꯤꯟ ꯑꯗꯨꯝ ꯉꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯂꯥꯛꯄꯗ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯃꯔꯨꯞ ꯊꯥꯔꯨꯞ ꯃꯆꯥ ꯃꯁꯨ ꯑꯗꯨꯝ ꯌꯥꯎꯖꯩꯕꯀꯣ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝ ꯀꯣꯟꯅꯩ Nakal amaromda nupasing khakta natana nupi oibi kayasu street vendor hangdoktuna sel tanbada achobo thogdang lawnarakli lamdam asiga sagonaduna laklaba acha athak sing asigi mathakta miramnagi maru oine asia gi tongan ba leibak sing Korea Japan amari Thailand na chingbagi acha athak ki mataw tamnaduna miyamda anauba mahaw ama piduna senthok leine hingba ngamnarakli ꯑꯩꯈꯣꯏ ꯃꯤ ꯅꯤꯄꯥꯜ ꯃꯥꯄꯜ ꯂꯩ ꯅꯨꯄꯤ ꯃꯣꯏ 4 ꯑꯃ ꯅꯨꯄꯥꯗ ꯑꯩꯈꯣꯏ 5 ꯁꯥꯒꯁꯤ ꯑꯌꯥꯝꯕꯅ ꯀꯦꯖꯤ 30-40 ꯑꯗꯥꯏ ꯆꯥꯡꯕꯨꯡꯗꯤ ꯌꯣꯜꯂꯦ ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯏꯟꯀꯝꯁꯤꯅ ꯑꯉꯥꯡꯉꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯅꯤꯡꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯕꯛ ꯄꯤꯕ ꯉꯝꯖꯕ ꯁ꯭ꯇꯥꯐ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯁ꯭ꯇꯥꯐ ꯈꯔ ꯑꯩꯈꯣꯏꯅ ꯊꯤꯕꯁꯤ ꯐꯪꯉꯒꯗꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯡꯊꯖꯒꯦꯅꯤ ꯆꯥꯎꯁꯨ ꯆꯥꯎꯊꯣꯔꯛꯀꯦ ꯈꯜꯂꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏꯒꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯐꯨꯗ ꯏꯟꯁꯥꯡ ꯊꯣꯡꯉꯒ ꯄꯤꯖꯕꯗ ꯍꯥꯎꯋꯦ ꯑꯗ ꯍꯥꯏ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯝꯇꯪ ꯑꯩꯈꯣꯏꯁꯨ ꯇꯦꯁ ꯇꯧꯁꯦꯗꯅ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯕꯅꯤ ꯃꯄꯥꯟ ꯂꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯄꯨꯊꯣꯛꯏꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨ ꯎꯠꯂꯒ ꯑꯩꯈꯣꯏ ꯇꯧꯖꯕ ꯅꯠꯇꯦ ꯁꯤ ꯇ꯭ꯔꯥꯏ ꯑꯒꯦꯟ ꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤ ꯏꯝꯐꯥꯜꯒꯤ ꯃꯤ ꯆꯤꯜꯂꯕ ꯂꯝꯕꯤ ꯁꯣꯔꯣꯛꯇꯒꯤ ꯍꯧꯗꯨꯅ ꯗꯤꯕꯦꯂꯞ ꯏꯟꯗꯤꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯚꯦꯟꯗꯔ ꯃꯌꯥꯝ ꯑꯁꯤꯅ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯑꯁꯤ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯊꯣꯛꯂꯣꯏ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯄꯤꯕꯣꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯁꯥꯏꯈꯣꯝ ꯔꯨꯕꯦꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ ꯄꯥꯎ ꯑꯁꯤ CAUꯒꯤ PRMM ꯁꯦꯜꯅ ꯇꯧꯕ ꯑꯦꯋꯥꯔꯗ ꯏꯟ ꯁꯥꯏꯟꯇꯤꯐꯤꯛ ꯖꯔꯅꯦꯂꯤꯖꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯇꯧꯖꯕꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ CAUꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯣꯐꯤꯁꯔ ꯗꯥꯛꯇꯔ ꯏꯟꯗꯤꯔꯥ ꯊꯧꯅꯥꯎꯖꯝꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ